Imphal is district ki Kwaidagi Maru Oiba Lambi ama Oiriba, Ayangpali Road ki Fibam, Nongmagi Shokchinlakli, Lamdamasigi Puari ga Sago Nariba, Kurai Lamlong Kaitel, Amadi Kongba Kaitel Sam Nariba, Maru Oiba Lambi Asigi Nagyeta Ngasidi, Central Amadi State Lengaki Maru Oiba Healthcare Institute, Private Institute, Bang Chingba Hangari, Lalon Itik Amadi Atay Chaukat Taurangi Tabok Taurong Kayasu Paikatli, Lonenagari Achobamacha. Kaidana transportation gi yamna maru oiba lambi ama oirakli lambi asigi hujik oiriba fibam gi matangda SKTV news ki akhanaba paudam ama Lamdam sigi ahlaman amadi akhangai kyana yamna maru oiba lambi amani ana koi habiramba Ayangpali Road asi ngasi leiriba koi lambi asigi fibam asididi yengbadadi koi yamna maru oiba lambi amoina uzade lambi asi koi Kurai Lamlong Bazar tagi hauraga koi Kurai adagi Ahongai Porompat Nongmaibung Wangkai amadi madudagi haitara matungda koi Kongba Bazar bawda lambi asigi aroiba koi pantumbang oi saurangna lambi asi kilometer ani phana sangadra madubogdi oigani khanjei aduga haiba lambi asi koi educational institution adagi medical facility commercial outlet maruina transportation da khwaidagi wena maruiba lambi amani lambi asi Imphal East amadi Imphal West fauna ba yaba lambi amani tongan mafam kaya ama phaudo phojin to yaba lambi amani adugo hairiba lambi asi kari karamba fibam da leiri habadu ngasi SKTV na mafam sida laga koi mitu oiba minna uba paudam aduni miyam da pizaribsi lambi asi akoina haujarakpa matamda lamlong dagi horappa matamda koi lambi asi yamna smooth oina koilas thaba koi yamna lambi afaba lambi mo oina koi lai adubo lambi asina hairiba koi Imphal is DC gi lambi koi road chi yorappa matamdadi lambi asi aduki mati koilasi kaiba amadi lambi leite manadabagi fibam aduni leiripsi madudaki chakhalaga koi nongoibung amadi khetrigawga wanaba mafam asinani hairiba lambi asida miyamna su ubiri lambi asi aduki mati fataba fibam da leiri mafam asibawgi pawdamdagi helaga koina chacharuba matamda koina tunga pawdamda ruba matamdasu lambi asidagi hangkana koi pongbarom da chappa matamdasu haiba lambi asi mafam kayada koi yamna fibam chadaba lambi leite manadaba amadi numidangi matamda gari thobusingna kitang koi 40 km/h daga thorappo matamdadi koi soidana accident thopui chang yam thina koi wangbugi fibam duni leiribasi si lambi je sungchem du sembidre dum ayam matamda dum lambi je dum accident thoktana upun mayam jina mi jingde chatpa bau ngamdre mata mafam dide koi accident thopo khopa je yam dum nukti gi thoi haiba ya aw adum ayam matamda thoi o hotel phamdigi mamangde dum tawle sumaina kuira sahi pranam dam anihum ahumadi sura accident si nong na to tham da kya ko thoi as nukti gi thoi haiba ya misi mina di yaude aigi motadi khara thunna semjan biba miyam jigi khallaga chatliba mayam je yamna ware ba lambi je ariba Ayangpali lambi asi ngasidi yamna maruiba lambi am oirakle hariba lambi asina koi Imphal iski DC yongnaba koi lambi am oiribani Imphal is da leiriba JLMC yongnaba lambi am oiribani lamlong yongnaba lambi oiribani amadi Imphal is Imphal West faunaba da yamna tangai fadaba lambi amadi oiribani miyamgi interest ta SKTV gi damakta hiramasi gi matangda pawdumjariba video journalist Benson Nongthomam amadi Singkhai Moirangsa Imphal is Ayangpali Road